ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤके ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ngasi July gi tang 19 dagina lakadoriba July gi tang 14 fawbasigi oiba chayol sigi rasifol kudol tamjage loina na ngasi gi chayol gi rasifol asi kudol tamjajingi mangoina na wafam amatang sengok sa hoge ngarang thangja numita thamjaba habidi thangja numit khudingi thamjagadaba Q&A gi irai numita mayamna hangbirakpa wahang aduga channel asina miyamgi wahang adugi paukum khumjabagi thoram adu ngarang asi isagi oiba achinba ama leibna maram oraga video sem nang jahoudre amadi mayamgi wahangi paukum adu khudol tamba ngamjahoudre hariba wahangi paukum adu hanaki onedi hayeng natra hangsit asida ai soidanamgi khudol tamjanabagi dambak sem sajara ke maram aduna wahang hangbiraktiba sing nuksijaraba viewer subscriber singna waro biduna baidamakta kanganjari aigi asin masigi damak ngakpinaba noloksari for edudi ngasigi sayol gi oiba rasifol asi miyam dam adamak kudol tamjarage ngasi July gi tang 19 hariba numit asidagi hona lakadoriba thangje numit July gi tang 12 si fob gi oiba sayol asigi rasifol da kari kana gi rasifol da karam rasifol chanari bage habado yengminarasi अहानबसिदी मेष राशिफल कुदोल तमजगे मेष राशिफल अमदी लेरिबा राशिफल खुदिमक्ता महौसागु तांकक अनि थोकना थमजगे ngasiगे तांककता तांग 19 दगिना 10 फावबा अमा अदुगा 12 दगिना 14 फावबा अमा सुमना कुदोल तमजगे तांग 19 दगिना 10 फावबगी ओइना मेष राशिफल गे ओइना लेरिबा फॉल असि लमदा चटकनी पंदुना लेबा सेल फंगनी अनौबु मरुप फंगनी सुब नोम करवार तौब कानगनी हराव कुमई येंग पांगनी अदुगा तांग 12 दगिना 14 फावबगी ओइना मेष राशिफल गी लेरिबसि हारिबा मतमसि फावबगी मनुंगदा वनोम माई फाकनी अनौब नुंगाइबा पाउ तागनी पोचै लेपसिनगनी सासन गी मरीदा सेल चटकनी हक्सांगी दि कायदे महैगी दि फै अदुगा पाखंग ले साबिगी ओइनादि थुंगनगनी अनिसुबदा लोकसगे ब्रेस राशिफल की ओइनसु तांग 19 दगी तांग 10 फावबगी मनुंगदा थबक तोरमदा सरक सहिंग तौगनी वखल यामगनी मथौ सिनगनी कानाबु वाटगनी अफब मरुप खरा तांगनी तांग 12 दगी 14 फावबगी मनुंगदा सेमजिन साजिनगनी इमुंग मनुंग सेमजिन साजिन मंगमलगनी पुंगी सै तौब कानागनी लीला ड्रामा यावब मिंगचत फंगनी हक्सांगी कायदे अदुगा महैगी अतन खरा फावगनी पाखंग लेसाबिगी ओइनादि इथा थाजदना नुक्सिनना लेरमदगी वहै खरदगी मुक्नखिनी मिथुन राशिफल गे ओइना तांग 19 दगी 10 फावबगी मनुंगदा इमुंग मनुंग सेमजिन साजनगनी लैकाईगी थबक थोरमदा मतम मांगनी सुब नोंब करबार तौब कानगनी सासनगी मरीद सेल चटकनी तांग 12 दगी 14 फावबगी मनुंगदा वानोम सक्री थांगनी मरुपने येकनब ओइगनी इमुंग मनुंग वखल तिनदे हक्सांगिदि थोइना कायदे अदुगा महैगिदि अदुमक फै पाखंग लेसाबिगी ओइनादि मुक्नगनी कर्कट राशिफल गी ओइना तांग 19 दगी 10 फावबगी मनुंगदा लैकाईगी थबक थोरमदा थवाई यावगनी ईश्वरगी थबक थोरमदा पुकनिंग संगनी पुंगी सै तौब कानगनी तांग 12 दगी 14 फावबगी मनुंगदा लमदा सत्प कायदे सासन की मरीद फब वाटगनी सेल मखोंग पानगनी वनोम सक्री थांगनी हक्सांगी थोइना कायदे अदुगा महैगी ओइनादि फै पाखंग लेसाबिगी ओइनादि हाइना सिंगनगनी मथंग लौखसगे सिंह राशिफल की ओइना तांग 19 दगी 10 फावबगी मनुंगदा लमना चटली अनौब मरुप उनै मिंगोंदा लेखिबा सेल लन फंगनी सुब नोम कानगनी अदुगा तांग 12 दगी 14 फावबगी मनुंगदा अनौब मरुप फंगनी पुंग सै तौब कानगनी
Wanoma mai faki haksangi oinadi kaide mahaigi oinadi fajana chatli aduga pakhang leisabigi oinadi haina singnagani. Kanya Kanya rasifol gi oina tang 19 dagi kun fawbagi manungda sel makong pangani haibadi sel chatkani habani imung manung wakal tinaba khara watkani anauba marup fangani suba nomba karbar toba kanagani wanoma wahi nuksiraga tokani aduga tang kunmathoi dagi kunmari fawbagi manungda lamda chatpa kaide sana konaba lila drama yawba mingchat fangani leikai gi thabak thoramda matam mangani haksangi oinadi kaide mahaigi oinadi fajana chatli aduga pakhang lesabigi oinadi pau faundaramdaba kaya faudoknaba ngamlagani. Tulla rasifol gi oina tang 19 dagi kun fawbagi manungda sel makong pangani thabak thoramda sarak sahing tawgani anauba marup fangani wanoma sakri khrat thangani ningba tungba watkani aduga tang kunmathoi dagi kunmari fawbagi manungda lamda chatpa kaide sasan gi karbar da sel mangi mina sel thawragani pakhang lesabigi oinadi muknagani. Bresik rasifol gi oina tang 19 dagi kun fawbagi manungda sel mafam kanadabada chatkani pochai lepsin dusu kharangamgani marupna yeknaba oigani mina sel thawragani ningba tungba watli tang kunmathoi dagi kunmari fawbagi manungda sasan gi karbar da sel mangi mathau chili thodok yami wakal sarangnai lamda chatpa kaide haksangi oinadi mit nungairoi aduga mahaigi oinadi ningba tungde pakhang lesabigi oinadi muknagani. Dhanu rasifol gi oina tang 19 dagi kun fawbagi manungda suba nomba sel machit fangani wakal nungaigani mingonda leikiba sel fangani imung manung semjin sajali tang kunmathoi dagi kunmari fawbagi manungda lila drama yawba sana konabagi thabakta mingchat fangi anauba pochai lepsin gani aduga mari mata lakani haksang nungairoi aduga mahai fajana chaubu ngamlagani pakhang lesabigi oinadi thungnagani. Mathangda laukatsage makar rasifol gi oina tang 19 dagi kun fawbagi manungda suba nomba karbar toba kanagani mingonda leikiba sel lan fangani anauba pochai lepsingani mari mata yumda thungdagani tang kunmathoi dagi kunmari fawbagi manungda pung isai tauba lila drama sana konabagi thabakta mingchat fangani haksangi oinadi kaide mahaigi oinadi fajana chatli aduga pakhang lesabigi oinadi thungnagani. Kumba rasifol gi oina tang 19 dagi kun fawbagi manungda lamda chatli sel makong pali afaba marup khara tangi kanadabda pochai lepsili mina sel thawragani tang kunmathoi dagi kunmari fawbagi manungda leikai gi miyamgi thabak thoramda matam mangani mari mata yumda thunglagani sasan gi karbar da sel mangi lottery yawba sel mangi haksangi oinadi kaide mahaigi oinadi talli aduga pakhang lesabigi oinadi muknagani. Ngasigi sayol gi rasifol sigi habili July gi tang 19 dagi na tang kunmari fawbagi oina thamjariba sayol gi rasifol sigi iroi hek loibada minne rasifol laukatsage minne rasifol gi oina tang 19 dagi tang kun fawbagi manungda anauba marup fangani mari mata chawgani lila drama sana konaba jagoi isai tauba sana konabagi thabakta mingchat fangani tang kunmathoi dagi kunmari fawbagi manungda wanoma mai fakani mina sanbigani karbar tauba chawkhatli sasan gi mari da sel phaba khara watli haksangi oinadi kaide mahaigi oinadi fajana damak chatli aduga pakhang lesabigi oinadi thajadana haina singnaraga thungnau haibalai asumna channel asina sayol khuringi nomajing numit khuringi lepanaidana thamjariba sayol gi rasifol si ngasigi oina matang asaida tension jage mathangi nomajing numit so adumak matamadugi oiba sayol gi rasifol pujarake adugi maraksida tongan tongan numit singsida miyamna thampirakpo topic sing adumak laukhasarake miyamni loiba fawa tabi bamadi miyeng tabi bagi damak ngam khailetana PK channel gi maike digi
इकाई खुमनबु उचरी अमसुंग थागतचब फोंदोकचरी पुनमकपु अमुकसना खुरुमजरी कंगलैपाकना याइफरे।